Bismillahirrahmanirrahim. Kanagumana ayatul kursi asibu ayukta solabati numidang phawba aduga numidang da solabati ayuk phawba awana khudong thiba kya dai kai thokpigani. Kanagumana ayatul kursi asibu faras namas matung khudingi solabati jannat changbada athingba amata leiroi sidringida changba yadaba adu khak nattana ayatul kursi asibu soliba yum adu saitan singna thadokna chatkigani. Ayatul kursi solabati angang sing khudong thibadagi kanbigani. Ayat asibu solabati yumda huranba changhandanaba ngak sinbigani. Ayatul kursi soliba misak adu siba matamda mautki awaba lehanbiroi. Please subscribe our YouTube channel and support us for more updates. Jazakallah.